Jahi listen kaya ki mamangdagi leminaralaba ekoi kudimangna karigidama kaibung leminaga doribano haina Chief Minister Okram Ibobina phongdokre. February 23 haugadoriba class 12 amasung March amadagi haugadoriba class 10 gi examination da CCTV camera sizinagadori. Amadi Yelomi kananaba assembly na pass tawkiba bill ahom ek onduna chanahangadabani haba dabi tawduna JCILPS na ngasidagi makata na khongjang changsinba haukre. Miang tabi jobi simutaran okseri hauzik mapungiba pausing. Manipur da leminariba ekoi amatani mana pamba lining chasabani lining namaram oiduna ekoi tonga na uhaloidabani. Jahi listing kayagi mamangdagi leminaralaba ekoi khudimana karigidama kaibung leminagadoribano haina Chief Minister Okram Ibobina phongdokre. Manipur Cultural Integration Conference na sinduna lamyan basangne da pangthokiba Maharaj Kumar Priyobartagi chamagamanga suba mapok numit thoramga mari leinana pangthokiba ahumlak shiba memorial lecture da Chief Minister na wapamasi phongdokibani. Tharomasida Manipur Cultural Integration Conference ki President Aribam Brajakumar Susaryaki Memorial Lecture asida North Eastern Council ki Secretary Oiramba Falguni Rajkumar na All Links New Context have a hiram asida wangangki. Chief Minister Okram Ibobina lamdam asida khundaminariba furup khudingmak magi apambagi matungina tonga lining chanari tonga lining chalagasu Manipuri natte haiba asi yabangamloi lining na maram oiraga ekoi tonga na uhanba yade haiba wakalonda thabak tauramba Maharaj Kumar Priyobartani magna Manipur gi kachin koya sinthungna chatuna chingtam amatani haiba gi paujal sandolami ngasidi mahaki paujal adugi maru ebadu hena maru oiragli amaromda Manipur gi ahan banning thongna leramba mafam amadi anisuba ning thongna leramba mafam sing tungi miro gi damak amadi mapandagi lakwa miyoi singna yenge harapa matamda puthoknaba ningthina ngak senduna senjin sajinduna thambagi tangai padabalai phongdoki umna khanbada natana maka yamna remote singi disadvantage wala interior wala da satna bhavna matamda derba halaban sumaya singi halaban sumuji kara senior wala miro halaban sum halda samapi paluta dia mo hai na mo da ka wiya sumna lagi kanan na badana na masi thaba ko ya translate to hai si ko kuna ba leiba ko kuna mati responsibility ai si ai mayam da ai apin to jeni bani je ahan ba je minister ko ya ba to mahna pandar ba ninja ba mayam kuna masi si Manipur leiba Singa leiba sinausin tempat leiba sinausin koi pula masih koi sinau abdani February 23 dagi haugadoriba council na lauba class 12 examination amasung March amadagi Manipur board na lauba class 10 examination asida CCTV camera sisinaduna niyom chumna examination pangthoknaba semsare Examination asida saru yagadaba Mahiri Singda Education Minister Moirangthem Okendrona Yafamangol Pikre Babu Parata leba SSA gi conference hall da pangthokiba pawgumi pam amada minister na chahi khara asida school education da team education haiduna punna chapminaduna education gi fibam fagana bahonari yamna mapung fadrabasu khara makhaidi ahongba lakle hana quantity haibagi mahuta quality rom da mai on sinduna afaba Mahiri puthokna naba pandamda exam asi pangthokna bahonabani Mahiri amadi mama mapa oibisingnasu afaba education lakna bahonabada mateng pangbiu mipal tangdaba education ama ohenana bahonariba asida mipung khudimaki thaudang lei phongdoki hoki bachai ani umsida mathang athang paikhalakpana hojik CCTV pawai ko yosalakha thani gi certificate ngata pairaga BA ni MA ni habagi matamdu those days has gone adu chakhe hajabe aduna mama pasina machabu laik tambibada yum phawdani kanna honabiraga ayuk thundang nai da honabiraga examination center yona hek macha gi kari soigi ni not pi ba khande khongban se na mi pi ba khande masi gi thabak se thadok pi mo ba apil sinu se thamjabani Pawgumi phamadu da saru yakiba education ge commissioner H Dilip na handak chahi gi class 10 ge examination asida punna Mahiroi dising kuntraga taruk chatreka ahumna exam thagani board center
Kumathoi Private Center Humfugani Apunba Center Marfudra Mangada exam Pangtokani Mioy Ahum na Saba Flying Squad Difugamanga Semle Board Center Singda CCTV camera sing thamduna exam niom chumna pangthoknaba yengsingani district singi DC singasu yengsinbagi thabakta saruk yagani hairi council gi chairman C Atharna handak chahigi council gi exam asida punna mahiroi dising kuntare chaniga kuntra nipana apunba center kuntarukta exam thagani center taranipanda CCTV camera khingani center singda student organization singna yengshinanabagi matamsu semle makoina tawgadaba amadi tawroidaba kayasu lepthole Kanagumana exam asiga mari lenaba e pau khangning labadi helpline number 2440883 da contact tawbirau haidi Yellow missing kananaba Manipur Assembly na pass tawkiba bill ahum ek onduna chana hangadabani haba dabi tawduna ngasidagi joint committee on inner line permit system na khongjang sangsinba hokre ngasi ahara numita kay sampat jungsandagi poster campaign chataba hokre Khongjang asida public meeting pangthok padanatana mapalamdagi changsilakliba migrant labor singna labor department na issue tawba labor card pairamdaba tarabadi makoibu faduna manakna police station singda sinabagi thabak fawwa pakhakadori ngasidagi haukiba poster campaign aduda mitopta lam yon gumsi mitopta yum san gumsi habana chingba wahai kya iri JCRPS ki convener Khomdram Ratanna Paumi singda phongdokibada Manipur Sarkar na hauzi fawba Pass tawkiba bill ahum asigi matangda thabak amata paikhatabana JCRPS na khongjang asi ngasidagi amuk hana changshinanaba firep lauropani laliba tang tarama pandagi haugadoriba tarahumdai suba assembly session manungda tonga ba khongjang kaya changsingani haike Labor sing adu bujo khoi check to bone tum labor sing adu card pai de labor sing de khoi thabak suba yaroi ado madu mo sing do khoi phara kanda khoi police ta sinara kanda madu makha ta thabak tongani duna magal labor sing manipur da thabak subi ge haba ta gadi manipur labor department de card ma pai mathau tai se masima haijani ana khoi makha ta ba khongjang sing yamna democratic oina khoi tamna khoi sangkhil lagani aduga hojik su khoi makha ta na khoi bilasi ge mayok ta labor sing adu khoi wari sara kanda yamna phajaba solution ma porak na ba khoi changkhili ba khoi solution do khoi yamna poise wari aduna athu matamda khoi bilasi ge mayok ta labor sing ga khoi yana bang ge makha da apun ba bilasi gi Foda bilasi SNBU bilasi khoi miyam ni yalomi gi tung habi aduma kholaw khak athu matam da khoi tawa phangne bi aduma thaja baduma manu miyam da thamjari Handak Nagaland gi chief minister na ukurul da pangthopa lungai ni gi thoromda lamdam asita khunda minariba kangrup masal gi marakta nushinan danaba wafam khongdok lamba adu gi matangda Manipur Sarkar na tumina leithopa chumloi haina amuko ge advisor KT Rahmana ISTV news da phongdorali magna makata na Yumlo Naba State amagi luchingba singna lamdam asigi puwari khangna nungshi chanabagi pauzal miyamda piram labadi makoibu lamdam asigi miyamna lei pareng huktuna taramna olamgadabani magna makata na phongdoropada Nagaland gi chief minister Tia Jeliang na haikiba wafamadu amuko na condemn tawi Yumlo Naba State singi luchingba singna lamdam asida laklaga lamdam asibu thugai na pohonaba chumloi phongdokli Manipur government na ILP ga mari lainana bill lahum pass tawkibasi inti driven bill ni haina saleng na habi kibasi Manipuri amoina madu akoi yamna laibak thibani haina logje Manipur da laiminari ba kangnub jati sing sana chinana lainana ba amasung Manipur gi apun saktamda shawkhatna nabagi damakta wafam khara thambira magadi yamna laibak phaba amasung mahakpo Tagal Lamgadabani. Natana, Manipurda, Kangup Jati, Oiba, Tokai Taning, Iho Sagan and Gangambo from Mado, Madam Di Mado Amokona, Yaning de, Asikum Wangang Singase, Nagaling the Chief Minister Boero, Tangnabale, State Lako Chief Minister Boero, Manipurgi Apun Saktamda, Kaigadaba, Amasung, Manipura like Minariba. Jati singi maruk manungda amaga nushinadaba oigadaba hai watasi ngangbi danaba amukogi maigai dagi akan bo afam thamjari amukona matam punamakta Manipur gi apun basaktam ngangnabo honabaga loina Manipur bu kaina basili basinga se masige mayok tale bi haibisi amukogi advisor moina aina thamjari Igniseni sunma mapangi July kulumdoida BT Rota Thokiba Sanjit Mihata January by Head Constable Thonazam Herojina Thabak Adu Makok Thongbasingi order matungina tawkibani haina media da phongdokiba wafam adu achumba ngatani haina mahaki statement court ki affidavit ka loinana paumi singa unaba amada phongdokre
Imphal West ki mafam amada pangthokpa pawga mifam amada Herozina mamangda media da phongdokhiba wafam adu ahongba kadisu leite mahaki dabak miyamna lepiba asi nungai ngasi mahakna miyamgi marakta tilliba asi miyamgi matengdagini mamangda chingnaba akiba khara leibadagi haidoktana lakpani adubu mahakna haidoklagadi matung tarapa mirolda asigumba thawdo asi amuk hanna thoktanaba mahak tholakpani ajumbagi damak matam khudimakta lepkani miyamna mangonda thamliba thazaba kaidongaida manghaloi Amaromda haukiba tang nipanda mahak court kakidaba adu che chang khara watpadagini makata na court ki matam lakpada saruk yagani haike lebak miyamda aina khanan dening bari basi mamang daina haidoktana jingnaba akiba khar leibadagi haidoktana leiru basi aina haidogadi makata na matung tarpa da haibadi horaiba jinau jingsida jai shu jingsida asigumba mihami punja masi leitaba yamna shanti oiba leba ama oiba ngamnaba ai isana yana ai thoksarakpani ai achumbagidamagta miyamna haibiba kudimak ai lepjagani miyamna aingonda thambiriba thajaba nungsiba punamak aina kaidongwaida hak manganbasu tawroi ai miyam asuki matik thajai nungsijai adu aina hariba singsi asumba ngatani masida kanaguma matana injhallaga kanaguma magi thainchindagi adu taw ada taw hayaga aina tholakpa nate ai isana yana ai thoksarakpani ai sikaptang ai haijani yam maje san khara loisandaba yadaba khar leibadagi loisangidabada watpadagi ai laksagidabani alu makata na yate kai kota kana to leitagadi Manipur Students Association Delhi Jamia Committee na sinduna Community Center Park da State Police na fact encounter kaya chathabagi matangda khananenaba mifamama pangthokre khananenabagi thorom asi Center for Northeast Studies and Policy Research Jamia Millia Islamia ga khusamnaduna pangthokani haina torombani adubu Vice Chancellor na Right Wing Students Organization singna akai atoi tholapa yai haina ayaba pidabadagi University campus da pangthokidabani University na ayaba piraktrabasu University gi naknana leiba pakta pangthokibani khananenaba aduda India gi policing model asi matam amada British na India da Irish police model lawduna paramilitary police semduna colonial matamda toromba model adumak Manipur da chathaduna leire Manipur da tholiba fact encounter sing asi miyam pumna mangna amata oina thengnaminanaba matam oire haiba wapam thamnaki Enisani sumna mapan gi July gi tang kulumdoida Kwaraban Bazar da miyam mamangda phongna tamthiba miya takhat kraba khurai dagi sanjit ki matang da semkiba JSC na miyar aduda chenaba miyo sing serak piyo haina khurai lamlong kaitel da wakan mifam chathakre wakan mifam aduda JSC gi luchingba sing maike adumgi club amadi school sing gi maheri sing kaitel fambi sing amadi working committee of the apunba loop ki luchingba sing susarya ki lamlong kaitel thingzendona chathakiba wakan mifam aduda achumba leiraba matamda santi lakani Rabina Sanjit Misi matangda chenaba sing cherak piu mihat pa kangkhatpa government from thada u haban chungba cherol kaya iduna thetke tongan ba civil society organization singelu chungba singsu wakan mifam aduda wangang ke apun balupi coordinator su oiba kohal gi president Folindro Konsamna aspa thamjinduna Manipur da chathariba miot mine amadi mihat asigi matangda government na tumina leshin ba amadi Masana Sanjit hapani fongdok chaba herojipu ngak senbagi tabak paikat haningba amadi ain gi oiba miyengda herojinat lahoningba thaudang gi matangda wafum kaya fongdoki Prasad interest thangtok daba miyam singi punsi kanam hanu daba nato miyam gi wakam da thangtok daba daba sakar ma ubiya bu photama yam chaw ma phi mang ta ta lei marmandna balba sakar sinasu leiba prasad singi ihul haibadi mihat asla senari ba aduba miyam singato nato talu singato adu puthona bhana ba amasu herojic ko eri profession pirma mapo court efiat to pugalona na magi achumba man khanjar ko wakhulona do mari chumna yam freedom of speech sabagalona na adu phongon bi tanai pataba lei haibasni na maru ina na masigi sumlang phongasda thamjingi wakhumdi
Jiribamda hauze tongan ba lupsingna changshiliba khongjangda miyamge punsida chawna akaiba pire hiramasi matangda ekhoige jiribam paumi Romeo na pirakpa paudam Imphal East District ki manung channa lairiba Jiribam subdivision asida lairiba miyamna thengnariba awaba kya sing asi jenglaga matam kuinadagi hauna Jiribam mapung phaba revenue district ama ohengadabni haiduna Jiribam district demand committee na changshilaliba khongjang asi gi makha tarakpa oina February gi tang 35 gi ahing nuyai dagi hauna National Highway 37 Jiri Imphal lambida to 10 indefinite blockade kaukhibna maram oiraga Jiribam dagi Imphal da thokadaba gari sing haujik chana khidre ngarang February gi tang 3 tukti hauna Jiribam da lairiba government gi officing thingbai khongjinchu changjin ba hokre masigi marak asida Jiribam police station dagi kharom da kilometer ni palom chalaga leiba Aglapur primary school asi masak khangdaba singni haina chingnaba singna ngarang ahing nongaim daida mai tharamle maina tumna chakre masigi matangda school asigi headmaster oriba Abdul Matlimna Jiribam police station report ama pikhat kare hairi Nagaland ki Chief Minister Tia Jeliang na Manipur Assembly da pass tawkiba yellow mi kanana bill ahumbu anti-tribal bill ni haina phongdo kiba wafam Manipur People's Party na kanna yaning da ba phongdo kre bill ahum anti-tribal bill ni haibagi maram Nagaland ki Chief Minister na sengdokadabani mahangna Manipur da laklaga imlo na state ki lenga londa khut thingjin ba yaning de hairi Dr. Kisan Rajanamadi token lekidabagi tarelak shuba ningsing thorom cherap kota leba mapari ningsing kolda ngasi pangthokre Tharomaduda PH Minister I Hemo Chandra Family Welfare gi Director Dr. K Rajo yauna miyoi kyana saruk yaduna laikidraba singi photo da laisu katuna ikai khumnaba utke laikidraba Dr. Kishan gi imung manungi maikai phongdorokpada makoi ahumbu hatkiba Anderson IM gi Kendall Singh chapsaba jairak pibiu asigumba dandi asina matungda tamthiraba crime kaya thorokadabadagi kangthokpa ngamgani haike ngasigi ningsing thorom asiga mari lenana pibagi kem amasu uripokta pangthokhe United Revolutionary Front amadi National Revolutionary Front Manipurna selgi demand pinanaba amuk hana film forum gi saruk ama oiriba Cine Actor Guilds amadi All Manipur Film Maker and Producer Association da khangalakpadagi film gi thabak thoram sing asidagi leplagani haina film forum gi chairman Surjakantana ngasi Manipur Press Club ta pangthopa paumi singa unabada phongdokre film gi lamda thabak tawriba miyoi kaya yauna pangthokiba paumi singa unaba aduda Surjakantana makhatana Hauzi Fabuhi oina selgi demand toropa asida chapsaba senfam kayano haiba khangalakpa leitri film tawduna leiriba miyoi singi yafanabagi damak semliba association amadi forum da selgi demand tawbibagi mahutta film bu hena masak fazahna naba pautak piraklabadi taramna loksingani haina phongdokhi kaigumba apan basi adum laigani thingani haiba taragadi koi masidegi amanna cinema hall cinema kapa ade shooting di tawdri yawji adu tawda basi makhata na adum tawdraba adegi isai nongmai tawdaba adegi akoi television da thariba ISTV local channel sing da thariba film mari leinaba amasung music video album loinana stockis kharana Manipur salariba Manipur film distributor wadiba stockis sing na Manipur film je release tawdaba musik joliba ariba film ju amona miyam de phangandaba aiba warepsi apri lawani Jonoston Maningda Kaitel Saba Yaroi Sakana Hana Sagani Hakiba Mapam Singda Kaitel Sagada Bane Haina Ngarang Kaitel Fambi Nupi Singna Kongjang Sangsing Kraba Matungda Sarkargi Kari Firep Lakut Page Haibadu Kangnana Bangarang Numidang Cabinet Mipam Loiba Pawa Post Office Manakta Kaitel Fambi Nupi Singna Wakat Mipam Chataki Wakat Mipam Aduda Saruyakibi Kaitel Fambi Amana Sarkargi Tawungbu Nungaitaba Fungdurokli Card Pambi Puna Bazargi Card Paibi Ima Singa New Market Ki Card Paibi Ima Singa Punandana Koi Nupi Sing Sigi Izat Kongoi Naribasa Masi Sarkana Karigi the Makta Taurino Atuomatamda Kudakta Moina Ikogi Ima Sing Siga Pamina the Wari Sasira Natraga Karido Sigan Hangmatam response not the Pirakram Hinanga Siamu Ikoina Reli Satan Kotana Tauri Aduga Unasi Pumari Makai cabinet Pami Haidana Yare ngai de pung mari ma khaidagi mafam si pore e aduga hujik ma pantara ta chala kan sida cabinet loire chakre thenge ima sing hanbi groi ekhoi si sana pola State holiday fauba laututuna furup khudimana saru yaminaraga pangtutuna laklaba luingai ni festival da yumlo naba state ki chief minister ani athoiba mithungnen oihanba Manipur miyabu ikaiba pibani jingmi tami ani nungsinadana ba wafam phongdolamba wafam
Janata Dol United na kan yaning daba phongdokre party ki office ta pangthopa pawgi mifam amada state unit ki president M Tombina Nagaland ki CM ki wangang aduna thoaning daba thodok tholakpa tarabadi center da leriba BJP government amadi state BJP na pugadabani haiki Kongpa Student Club ground da ngasi sagol singi oiba health camp ama pangtokre thoromaduda amuko ge advisor K.T. Rahman ISTV News ki editor-in-chief Brozendra Ningomba, principal investigator T.S. Randhir na chingba miyoi kya na saruya ki Department of Animal Sciences, College of Agriculture, amasung Central Agricultural University, Imphal na punna sinana pangtokiba health camp aduga mari leina na T.S. Randhir na hai kibada. Hauzik poni ki masing asi leptan hantaragre, inuisani subna tareta, listing amaga chaniga taranipan kaltangayre, masigi marueba maram di sajik chafam amadi yangshin biba watpadagini hai ki. ISTV News की editor-in-chief Brozendra Ningomba poni yokhat kya harabadi thamoi sengna thabak paikhat patangai fadi haina phungdoki सरकार सिना लोकली बा पोनी करना हाइना अखोई right from अखोई honorable chief minister अमसुंग अतै minister मायामा लोइना अखोई पोलो की दमुता थबक तौरिबा association organization मायामा नसु मरमक्ता अखोई सिंगो platforms इन हे तोइन हायबा सगोल कंदबिया दे पोनी सिना अखोई history nga ibani पोनी ना अखोई पोलो ना मणिपुर बु कनो द world की मामा introduce story बनी हायमन सिंगबा अदुबो Sitharagli pa no one of masing hunterly pa sagol sing sip canon of the Torangadi, Makois Packet, so with the Haita. Amuko ge advisor K.T. Rahman Manipurdagi poni bankiba tarbadi polo masana su Manipurdagi mutkibe yai haiki. Nashidi Manipur people Ikoina, poni si yam namasing hena, Yokana, Tamaga, Pretibina Sakangariba, Sagon Kanja yese. Manipur के हौतों की बनी है बुद्धि के चाउतों चबगल होने ना आइकोई के शगोल सिंह से पृथ्वी के लिए पाक सिंह लेहन नबी दमते कोई शगोल जो कच्चे केसो जनरल हेडक्वार्टर अमसुंग अनसमना ngasi ahing nuyai matam kaktana national highway da chathagani toromba highway bangi khongjang handokre ngasi pangthokiba mahiroi loop anigi mifamna ngarang famkiba cabinet mifamna primary amasung graduate oza launanabagi lokiba warepta contract Ozasing Asibu recruit Tauba Yananaba one time relaxation Taugani Hariba Adu Yenga Kongjangasi Komtopani Hari. Pawimatan at break Amata. Iram the Masiki Han Boy no Kutokaba, Sangai plastic storage tank, season the bee. Yansinaba Potlam Yaudriba, LLDP Ina Sazava, Sangai season the bee. From Bigada sizing the 200, 300, 500, 750, 1000, 1500, Amashun 2000 liter. Chahi Taragi guarantee Galoina, Henaba Makal Kudingi, Apa Mama Sushin, Kambigani. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre live staff syrup sijinabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinaba yaraba live staff capsule shu phangbigani live staff syrup amadi live staff capsule naraga laing babudi narjingai da successful hobana hena fai Baldev, a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 AM to 2:30 PM. Duration 1 month. Subjects mathematics, science, English grammar, social sciences, mathematics and Hindi. Break matungda taram uksari. Ngarang namidang pung tare kami kuntrarom chapa matamda sagolban moirang lerak talaiba dukan amada wangkai ningtem pukri mapal dagi ni haiba baris devkova mioi amana mahaki escort kaloinana nongmaina namduna nepra manager mamang lekai dagi bon yumnam puramba thawong yaningdaba phungdokre nepra manager mamang lekai kha wang chakwat khongthang lup sana khonaba amasung chakwat khongthang lup na thawdo asida generiba mioi ain gi oiba cherak piu hairi Lamdamasi ki education ki kanglon hena faganaba desamna mamangdagi lokalapa thabak thorom gi makhataba oina All Inpui Students Union amasung Jeliangrong Students Union Manipurga
punminnaduna February 12 amasung March amadagi haugadoriba class 12 amadi class 10 ge examination sing niyom chumna aranba pamai sizinadaba exam ama ohenbada mateng oinanaba loop ahum ge apunba inspection team semduna yengsilagani hairi exam thagadoriba mahairoi khudimaknasu mai pangna asoi angam yaudana ingna chikna exam thaba oiresanu haina yaipa mangol piri Amaromda exam asiki yenglaga ban blockade general strike harau kumai isei nomai na chingmasu exam loidriba fawba tawbitanaba puning chingsili MPS in a loba civil service combined competitive examination da mitop yawba yaroi habigi chana kangron haplaga nauna notice thoktriba makai firep hongloi haina Joint Students Coordination Committee ki convener Jayanta Kumar Kumana Fundokre Moirangkhom da leba Suki office ta pangthopa pawmi pham amada Jayanta Kumar na hiramasiga mari lenana Chief Minister amadi Education Minister da memorandum pisinkre February kun fawbugi manungda thabak ta ontorak trabadi MPSC gi office thinjinbagi khongjang hongloi haiki Karigumba sigi nyom singa si haptu bida exam pangthokbagi notice amu thorok taragadi ekoina mamangda Tamriba Egogi Dead 20 Hogi Manunda, no Central Kanda, Examgi, Sophie, Habigi, whatever do Egogi, Tanga do Muk, Kaidana, Satazagani. Popular Front of India Gi Tara Subamapo Kumonga Marilena, Popular Front Numit Thorom Lilong Uku Maninga Pangtokre, Tharomasida Front Asigi Manipur Chapter Gi General Secretary MD Riyazuddin India da lediba kanglup naiba lengak na tuhat piraba furup singi fangfam thokpa hak lounabagi pandamda front asi lingkhakibani lubasina awaba taraba furup khudingi hak fangnanaba honagani kanglup naiba lengak ki mayokta punna mayoknaba matam oide haiki JP Women College ki Yankai Mathoi Suba Foundation Day Thorom College asida pangthokre thoromaduda higher education gi Additional Director RKS School GP Women's College Charitable Trust की Chairperson H. Devsekhar College की Principal Y. Chandrasakhi Susarya की खुनाई अमर चाकुना बहोनबदा नुपी सिंगी महई मसिंग तंबगी फिवम फगनबा ताई हाइना RKS School ना फुंदोकी कुंभी केंद्र की मनुंग चन्ना हाउतक तंफा खुनौगी इमुंग कुनबरी की वोटर चामगा मंगा INC द यावक्रे कुंभी ब्लॉक कांग्रेस कमिटी न सिंधुना हाउतक तंफा Kuno the Pangthokiba Tauramadуда Kendra Asigi MLA S. Bira Block Committee President L. Sekhar Organization Secretary MD Rahman Susarwyaki MLA Birana Kumbigi Oina CPI Amasung Congress ka Sabinaba Wari Sabagi Tabagloide Haiki Red Seal Division gi Miyang Makada Kuntare Suba Sector gi Tare Suba Assam Rifles na Churachampurda gi Khomoidagi Mar National Army ki cadre ama khulaiga konana fare hari PRO Defense ki cherol amana police ka loina na chathagiba operation asida faraba cadre asigi maming Remawi chahi yankai ga humdoi Tipaimuk sub division gi CP kondagi ni mangondagi 9mm pistol ani magazine ani marumanga pangle hairi Zeliangrong Youth Front na Tamenglong District ta ngasidagi government office sing thonglon sinbagi khongjang sangsingkre State government na district asi lumna laude haina front asina khongjang asi changsilagani haina government ta memorandum piduna khan krabani front ki president Titus Kamaina mini secretarial building inisini taramathoi gi November 3 da union minister na sanga krabasu ngasi fawba sizinadana thamde office asi athuba matamda hongjinbina ba government ta khan krabani miyam gi demand asi athuba matamda pitok trabadi Tamenglong district ta paikhaliba national amasung International ki project sing thinjin baga loina na National Highway da ban blockade ki khongchang changsingani hairi Sijo Hospital ki outreach camp ki sarugama oina lemna ultrasound screening tawbaga loina na nung leibra haina yengthopagi camp ama ngarang CSSRC ukrul da pangthokre camp asida mioi chamaga mari forum layangki makata na tha asigi kuntaruk tasu camp ama pangthokani hairi Masagi mamalon bu hinghanana ba khonariba mioi singda seitia thopangrup na piba sui generis mother language award inisini tara taru report takheramam lekai dalaiba janam hemchandra da piragani hairi mana asida lupali singtara sholama citation ama yauri tha asigi kumathoi da pangthokadaba malemgi imalon gi numita mana asi lantokani hairi Inisini tara manga tara taruki oina MG Narega gi kusumal numit tare nidagi hena pidaba natural calamity gi relief fund oina lupa crore ama khaktamak oibagi mayota Joint Frontal Organization Chandel District na DC Lamkhai waiting set wakan mifam chathakre khongjang asida Naga Women Union Chandel gi president
Maha Area Chiefs Association, Analon Chiefs Association Giluchungba Singh Susaruyaki, Social Economic and Development Organization Ge President TS Beton Analna District Asida Ising Ichau Singning Kaiba Amadi Len Tabadagi Paksana Amangata Topagi Matakta Muitara Lakide Adubu Government Lupa Crore Amakaki Senfam Pirapasi Yaning Day Amaromda MG Naregagi Mamang Chahida Center na Lupa Crore Chamaga Humfumato Hena Thadara Krabasu State Government Nimitare Nikaki Kusuman Piri Job Card Holder Singit Lemhoriba Kusuman Atubumatamda Pitoka Davani Natrabadi Sarkarda Job Card Sing Pisilagani Heidi Flood the Lake the landslide the Lake the victim sing the me imung tara the lakh 40 lakhs pitokre haire aduga dal chini sing Hawaii Lauraga pitokre haire hairiba particular pitokiba me 670 persons in me sing say member beneficiaries sing say least PO have the least pangbangam de State asigi amatangairaba wabagai Buffalo Farm government na miyeng changbi debadagi fibam soksilapagalwena na farm asida thabak tawriba casual staff sing regular tahandrabadi iroi sing thadokuna shihanba amadi machinjak hunba leplagani haina staff sing na phongdokre hauzik farm asida iroi kuntrarom lady matamatam gi oiba fund laktrabasu farm asigi project officer na lanai oina paisa puthotuna staff sing gi awadapa menari Pharmacy field assistant ani attendant ama amasung cashier ama transfer tharapadagi ngasi fawba pharmacy da laktri ID bugi amat tangai raba before farm ugai before pharmacy sida iwi senba khoi nipal lai regular tarakadra haibagi asada khoi ngasi gongda sei kul hena thabak tawjirakuni adubu sarkar na ngasi gongda hanna jingbidaba adu regular ta halakani haibagi thajabagi kakun ngasi gongda thabak tawre adubu ngasi gongda sima tawni haibagi thajabam laitre ngasi khoi iwi thadoroi haibagi khongjangda khoi changjalabani Thasigi Tarahumdoida Senapati District ki Naga Tapon Khulda Saraswati Puja ga loina na pangthokiba quiz competition amada mioi marina thugaiduna mahiroi nupi macha singda fawba khut thakiba thawong All Manipur Gorkha Students Union na kan yaningdaba phongdokre hiramasiga mari leinaba authority na miyeng changduna mara leba mioi singi mathakta action lawadabani mahiroi singi oiba thodok oibana mahiroi lup singasu hiramasida miyeng changbiu hairi Manipur government ki makada matam sangna ede school da oja oiduna leiramba singi tonduna leiriba pension amadi area athuba matamda pigadabani haba dabida ngasi kaisampat lemacham lekai community hall da oja singna wakat mifam chathakre April thagi tang mari dagi tara mari fawwa Infalis ki Chanada leba Nungshikol Park ta pangthokadriba ahanba Northeast Singju Festival nangnadaba khingadaba Manipur gi ahanba film gi story writer Aramam Samarendra gi mitam khinanabagi damak urep uyung tamkre Una makki koi ayambagi ajabata ayambagi mitam khinjagani aduna ngasi se koi mitam Manipur gi hanan ba film gi koi story writer oibiramba lai khidrabalam yan ba Aramam Samarendra gi mitam mama koi ngasi dagi urep uyung tamba hujare masi aktuba matam da koi loishin jaragani aduga festival si mangoina na koi tongan tongan mitam kaya su mayam chagani hairi basi koi leptana mayam da festival si loi khaba boda damak thammaga mayam di yangan na bali prang tawjari Ningthokong Municipal Council gi nauna karak laba councillor amasung member sing asi Ningthokong Bazaar Community Hall da RO L Radhakantana wasak lokre chairperson amasung vice chairperson gi mioi amamam khaktamak nomination lapadagi ward number 3 ki councillor Kangabam Manibu chairperson ward number 13 gi councillor Thokshom Romabu vice chairperson oina khankre Government ka MOU taunabada yauriba KCP KK nganba group ki Thokchom Ingobi Chehinifuga apopa lekhidraba thabi Thawal Hauka Thasigi Tarataruta Masagi Anaba Amadagi Lekidre Hairi Mahana Lekidabada Lubasina Awaba Fundokre Imung Manungi Awabada Susaruk Yari Haina Lubasigi Chairman KK nganbagi Cherol Amana Hairi Unemployed Youth Learners Association gi chahi kuntraga taruk mapung farapagi tharom porompa thawan thaba lerekta leiba association asigi sangnenda hanagi MLA TS Nandakishore Education U gi additional director oiramba RK Chawba amadi club ki miui single loina na ngasi pangthokre lekai da leriba club singi thaudang chawi haina TS Nandakishore na phungdokhi Ibiriba akoi da leriba akoi sina khudimona club sida matam khudimota cooperate tawbiba loina na chako tharam khudimota Kalapsigi makada sathabiba haibasi
यामना तंगाई फदबनी क्लब सिगा कोइगा लेमिनारी बेसिना कोइगा थानबा ले यानद्रबा अनएक्सट्रिकेटेड लिंक कमा लेबा बेसे मसी यामना तंगाई फदबनी ने हाइजगे हौजिक सानबगी पाव ngasi sanabagi pauda chalo youth union club na sinduna tha asigi tang amadagi club asigi ground da team kunmari na group ni panthong na khaidok tuna chathariba chalo cup taruk shuba lamlai kendra village wise men's open 7A side football tournament ki ngasi sanakiba ahanba quarter final match ta FC lamlai na FC takelbu goal 13 amada amadi anishuba quarter final match ki sanakibada SEP sector team A na YDCL Pungnombambu goal 10 amada maitiba piduna semi final jangkre hayang ahum suba quarter final da YYC Yorbung amadi RUB Pungnombamga sanagani marisuba quarter final match da NEYO Sanjembam amadi EUC Kameng Kunjauga sanagani Taramathoy suba Jury Cup Invitation Football Tournament ki final da Klasa Bisnupur amasung Young Physics Union Imphal West sanaragani ngasi sanakiba ani suba semi final da Klasa na Upsabu Panjal ani amada maitiba piduna final jangkibani tha asigi taramathoy da final sanaragani makhataba sanabagi pau boyai ningthaujamdagi phongbigani Thagatchari ngasigi sanabagi pauda Tabungkhok Football TIS Birachandra Singh Football Academy Tabungkhok na sinduna Academy asigi sports complex ta team tarana group ani thokna khaidoktuna tha asigi tang 35 dagi sathariba tarani thoisuba under 16 state 11 TIS Birachandra Singh Football Academy tournament ki ngasi sanakiba ahanba match ta Yumbu Tabaspa team B Tabungkhok na TDC Football Club Mayang Langjingbu goal ani amada maithiba piki Tabaspa team B Tabungkhok ki maipapugi goal ani du Pravin na match ki 33 suba minute goal ama amadi atopa goal laduna A Suranjoy na match ki humphutara suba minute sanduna match asi maipakibani maiti oraba TDC Football Club Mayang Langjingi amata ngairaba goal adu Dolendro na match ki 13 suba minute sankhi match asida TDC Football Club Mayang Langjingi sanaroi Rakesh ta center referee na yellow card piki Sathariba tournament asigi anisuba match ki sanakibada MSC Malomna YT GPT Yaripok Topu goal ani amada maithiba pikre MSC Malongi maipapugi goal ani adu S Kisanna match ki kunithoi suba amadi kunthranithoi suba minute sanduna match asi maipakhi maithioraba YT GPT Yaripok Toki amata ngarba goal adu K Anil Kumar na match ki humphumanga suba minute sankhibani match asidasu MSC Malongi sanaroi WLX K Sanatomba S Samananda amadi YT GPT Yaripok Topki W Rahul A Rakesh amadi Y Susilda center referee na yellow card piki tournament asigi hayeng ahanba match da Yumbu Tabaspa team A Tabungkhok amadi KLYC Irilbunga sanagani ani suba match da LFA team A Tinungai amadi Klasa Football Academy Kainauga sanagani Grassroots football Manipur football masana hena sakhol hanabaki pandamda Imphal East District Football Association sinduna mamang sahigi September tang 13 gi Khomal Lampak Artificial Turf Ground da sahi 3 tagi Nifal Mapal Tara amadi sahi 13 trainthoi gi Kanglup ahungi nupi macha 3 yauna punna pigliba angang samang yang khairom no saruk yaduna hapta kudingi thangja amadi nomaijing da pangthokpa tha taruki grassroots football development program lotion khre pigliba angang singda AFC C license holder TI Stomba S Harat grassroots leadership coach L Sanjit AFCC license holder W Samjai amadi MD Saubuna angang singda football gi fundamental skills sing tambi tapiki Pangthokiba football development program asiga mari lainana Manipur da international gi thakta masak nairabi nupi sanaru sing leptuna puthok libi India gi team captain oiduna international gi thakta kayarak saruk yarorabi saknairabi nupi footballer AFC A license holder L Sawuna asigumlaba grassroots football development program sing asi leptuna pangthoklabadi Manipur da gi international gi thakta masak nairaba
nupi macha nupa macha football sanari sing utokpa ngamgani haiba wafam sing phongdol oduna mahangna makhata na phongdok khibada as a coach moina I sum observe to bulak sevani Imphal East ki closing function sida ubada yamna nungai angang sing thawa yamna yawi loina aina sida phangja nupi macha trom do same level da nupi macha trom de ka phangi nupi macha trom de se akoina matam chana mafam chana training to ta de one day mokoi su India gi damta sign to ngamba chobo player mo oini habise ai ase pathajabani aina ngamba adigi ato coaches me amna ngamba kudimo Manipur football chawkana mi damta tamune se haba message bijani thank you amaronda grassroots football development program asida coach oina saruk yakhiba AFC C license holder TIS tombana pangthokhiba thorum asigi matangda mahangna phongdokhibada football ki terminology recover coordination with movement of the ball running with ball small sided game ayamna koi grassroots da loina agang jing terminology me am jing tambi si grassroots jing khangna da agang ja hayang mai professional changpo matamda agang jing tungi future focus on laino gi damta pandam da khona si grassroots program je pangthopani basi grassroots program je koi fiba gi movement da season araga tawba apply gas da ko season ari program jing aduga masida tammi ba koi basic technique me am ji khang ga di ngai future da lakada ba ngang jing gi pandam ji ga ningthi jena ngamna da khona loisan bagi thoramda Imphal East District Football Association ki Vice President W Manihar Ice Bidya Chandra Ice Siljoy Singjamai Police Station ki OC and Ingosa Saigi Hana Coordinator Oramba TS Danavir Amadi Imphal East District Football Association ki member N Sarachandrana Saruk Yaduna Tha Taruki Grassroots Football Development Program da Saruk Yakhiba angang singda certificate sing yenthoki Ana Tomba, Thaiban Nausa, Albas Khan. Charlie Football Aikhoi gi club Singjamai Oinam Thingel na sinduna club asigi ground da team kunithoina group tare thokna khairutuna tha asigi tang taramari digi sathariba ahum suba Oinam Charlie Memorial Open 5-a-side football tournament ki ngasi sanakhiba ahanba match da Thals High School amadi 10 star Phaidinga goal amata sanadana draw satkre match asida Thals High School gi sanaroi Kanchanda center referee na yellow card piki tournament asigi anisuba match ki sanakhibada MCFC Uripok Basaspati Lekaina Ekatren Kongpanbu goal amasinoda maithiba pikre MCFC Uripok Basaspati Lekai ki maipapui goal adu Gangmaina match ki kuntaruk suba minita sankhibani sathariba tournament asigi hayeng ahanba ground da KYC Kainau amadi Zone FC Achan Bigaiga sanagani anisuba match da PYYDA Pangai amadi Vikas FC Singjamai Mayeng Lekai ga sanagani Masinong magiba ingasay pau pambigani ICAR Lampel Partiki Pangba Pauda Ngasigi Khwaidagi Sakhiba degree Celsius Kuntaruk Dasmik Mari Khwaidagi Ingba degree Celsius Mapal Dasmik Manga Nungshita Yauba Ising Manilgi Sang Ayukta Sada Marpunifal Nungtilda Sada Kuntranifal No Pakidi Jahi listen kayagi mamangdagi leminaralaba ekhoi kudimana karigidama khaibung leminagadoribano haina Chief Minister Okram Ibobina phongdokre February 22 dagi haugadoriba class 12 amasung March amadagi haugadoriba class 10 gi examination da CCTV camera sizinagadori amadi yellow mi kananaba assembly na pass tawkhiba bill home ek onduna chanhangadabani haiba dabi tawduna JCILPS na ngasidagi makhata na khongjang sangsinba haukhre ISTV ni pizza pau mata se sinjari mieng tabri bisumba mukana krumjari